ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯑꯃꯥꯏꯕ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯑꯃꯥꯏꯕ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯄꯤꯄꯤꯜꯗꯨ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯠ ꯄꯣꯠ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯍꯩ, ꯑꯩꯕꯨ ꯊꯕꯛꯁꯤ ꯊꯦꯡꯉꯦꯅꯦ ꯅꯪꯕꯣ, ꯈꯔ ꯉꯟꯅ ꯆꯠꯂꯒ ꯈꯔ ꯉꯟꯅ ꯁꯦꯟꯗꯣ ꯇꯥꯜꯍꯧꯔꯕꯗꯤ ꯐꯒꯗꯧꯔꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯀꯨꯝꯍꯩ ꯍꯔꯥꯎꯒ ꯂꯩꯁꯜꯂꯦ, ꯎꯊꯣꯛꯅ ꯌꯥꯝꯅꯁꯨ ꯃꯤ ꯇꯤꯟꯒꯗꯧꯔꯤꯕ ꯖꯥꯠꯅꯤ꯫ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯍꯔꯥꯎꯔꯤꯉꯩ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤ ꯇꯧꯍꯧꯗ꯭ꯔꯗꯤ ꯑꯩꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯁꯦꯟ ꯇꯥꯟꯒꯗꯧꯔꯤꯕꯅꯣ?" ꯄꯤꯄꯤꯜꯒꯤ ꯏꯐꯤꯡ ꯐꯤꯡꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯁꯨ ꯌꯥꯝꯅ ꯊꯨꯅ ꯄꯔꯞ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫ ꯕꯤꯄꯤꯜ ꯑꯁꯨꯝꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯄꯣꯠ ꯑꯗꯨ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯄꯨꯒꯗꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯈꯥꯎ ꯑꯗꯨ ꯃꯔꯦꯡꯕꯥꯟꯗ ꯍꯥꯏꯒꯠꯇꯨꯅ ꯃꯍꯥꯛ ꯁꯣꯔꯒꯤ ꯄꯨꯡꯐꯝ ꯌꯦꯡꯂꯒ ꯄꯔꯞ ꯊꯣꯛꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯕꯤꯄꯤꯜ ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯇꯧꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯁꯣꯍꯔ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯁꯣꯍꯔ ꯑꯗꯨ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯕꯤꯄꯤꯜꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯟꯕ ꯅꯨꯡꯉꯥꯏꯒꯗꯕ ꯖꯒꯥ ꯑꯃ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯩꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯐꯝ ꯑꯃ ꯎꯔꯛꯄꯗꯒꯤ ꯃꯁꯤꯗ ꯆꯞ ꯆꯥꯔꯦ, ꯎ ꯄꯥꯝꯕꯤ ꯑꯃꯁꯨ ꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯣꯠ ꯆꯩ ꯈꯔ ꯂꯧꯊꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯥꯅ ꯂꯥꯎꯔꯤ, "ꯂꯦꯡꯁꯟꯕꯤꯔꯛꯑꯣ, ꯁꯣꯝꯗꯁꯨ ꯈꯔ ꯂꯦꯡꯁꯟꯕꯤꯔꯛꯑꯣ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯑꯩꯅ ꯀꯔꯤꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯔꯕ ꯀꯨꯝꯍꯩ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯌꯦꯞ ꯑꯁꯤ ꯐꯖꯔꯕ ꯂꯤꯜ ꯑꯃ ꯑꯣꯜꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯌꯦꯡꯕꯤꯌꯨ, ꯃꯁꯤꯗ ꯑꯩꯅ ꯄꯥꯔꯤꯕ ꯇꯦꯅꯋꯥ ꯑꯁꯤ ꯑꯩꯅ ꯉꯥꯏꯍꯥꯛꯀꯤ ꯐꯨꯔꯤꯈꯥꯎꯗ ꯍꯥꯞꯆꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ 3 ꯊꯣꯛꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ." ꯑꯁꯨꯝꯅ ꯕꯤꯄꯤꯜꯅ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯌꯥꯝꯗ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯁꯟꯗꯣꯛꯂꯤ꯫ ꯃꯤꯑꯣꯏ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯪꯗ ꯃꯤꯀꯨꯞꯇ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯗꯅ ꯇꯤꯟꯈ꯭ꯔꯦ꯫ ꯕꯤꯄꯤꯜ ꯃꯍꯥꯛꯀꯤ ꯍꯩꯖꯕ, ꯃꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯂꯧꯁꯤꯡ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯥꯅ ꯈꯔ ꯇꯣꯉꯥꯟꯕꯒꯨꯝ ꯇꯧꯔꯤ꯫ ꯌꯨꯁꯨ ꯈꯔ ꯉꯥꯎꯔꯤ ꯇꯧꯔꯤ꯫ ꯕꯤꯄꯤꯜꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯃꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯄꯤꯜꯅ ꯃꯍꯥꯛꯀꯤ ꯍꯩꯖꯕ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯃꯩ ꯊꯥꯔꯒ ꯃꯍꯥꯛꯀꯤ ꯇꯥꯡꯒꯣꯏꯗꯨꯗꯒꯤ ꯈꯨꯅꯨ ꯑꯣꯜꯍꯟꯕ ꯑꯃꯗꯤ ꯈꯨꯅꯨ ꯑꯃꯗꯒꯤ 2 ꯑꯣꯜꯍꯟꯕ ꯀꯌా ꯑꯃ ꯇꯧꯗꯨꯅ ꯃꯈꯜ ꯀꯌꯥꯒꯤ ꯃꯤꯇ꯭ꯔꯪ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ "ꯅꯪꯒꯤꯁꯤꯗꯤ ꯃꯤꯇ꯭ꯔꯪ ꯅꯠꯇ꯭ꯔꯦ, ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯗꯨꯅ ꯇꯧꯕꯅꯤ, ꯅꯍꯥꯛ ꯃꯥꯏꯕꯅꯤ" ꯍꯥꯏꯗꯨꯅ ꯊꯥꯒꯠꯅꯔꯛꯂꯤ꯫ ꯕꯤꯄꯤꯜꯅ "ꯅꯠꯇꯦ, ꯃꯁꯤꯗꯤ ꯃꯤꯇ꯭ꯔꯪꯅꯤ, ꯑꯩ ꯀꯔꯤꯁꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯍꯩꯖꯗꯦ." ꯑꯁꯨꯝꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯕꯤꯄꯤꯜꯅ ꯐꯖꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯗꯨꯅ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯗ ꯊꯥꯒꯠꯂꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯧꯁꯥ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨꯕꯨ ꯄꯗꯠ ꯊꯗꯠꯇꯨꯅ ꯐꯨꯔꯤꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯐꯨꯔꯤꯈꯥꯎꯗꯒꯤ ꯂꯧꯊꯣꯔꯛꯄꯗꯅ ꯃꯔꯤ ꯁꯝꯅꯔꯛꯇꯨꯅ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯞ ꯆꯥꯅ ꯇꯥꯔꯤ꯫ ꯃꯗꯨꯗ ꯃꯌꯥꯝ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯃꯉꯣꯟꯗ ꯊꯥꯔꯤ꯫ ꯃꯗꯨ ꯎꯕꯗ ꯌꯨꯉꯥꯎꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯌꯥꯝꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯗꯕꯗ ꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯕꯁꯤ ꯃꯤꯇ꯭ꯔꯪꯅꯤ ꯀꯥꯏꯗꯅ, ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯁꯥꯟꯅꯕ ꯃꯤꯇ꯭ꯔꯪꯅꯤ, ꯀꯔꯤ ꯑꯥꯗꯒꯤ ꯇꯝꯃꯛꯄꯅꯤ ꯀꯥꯏꯗꯅ, ꯃꯥꯅ ꯇꯧꯔꯤꯗꯨꯗꯤ ꯑꯩꯁꯨ ꯍꯩꯁꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯍꯩꯕ ꯈꯔꯁꯨ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯇꯧꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯅꯁꯨ ꯂꯣꯏꯅꯃꯛ ꯇꯥꯛꯊꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ "ꯑꯗꯨꯗꯤ ꯃꯥꯅ ꯇꯧꯔꯤꯁꯤꯗꯤ ꯃꯤꯇ꯭ꯔꯪ ꯅꯠꯇꯦꯅꯦ, ꯆꯂꯥꯛꯅꯤꯅꯦ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯕꯤꯄꯤꯜꯕꯨ ꯉꯥꯡꯅꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯥꯈꯤꯕ ꯄꯩꯁꯥ ꯍꯟꯗꯣꯛꯎ ꯍꯥꯏꯗꯨꯅꯁꯨ ꯀꯔꯦꯝꯅꯗꯨꯅ ꯂꯥꯎꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯄꯤꯜꯅ "ꯆꯂꯥꯛ ꯇꯧꯕ ꯅꯠꯇꯦ, ꯃꯤꯇ꯭ꯔꯪ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯔꯣꯟꯕ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯎꯍꯟꯗꯕꯤꯗ ꯇꯧꯕꯗꯨꯕꯨꯅꯤ꯫ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯁꯥ ꯍꯩꯕ ꯑꯃꯗꯤ ꯂꯧꯁꯤꯡꯒꯤ ꯃꯈꯥ ꯄꯣꯜꯂꯤ." ꯑꯁꯨꯝꯅ ꯕꯤꯄꯤꯜꯅ ꯐꯅꯌꯥꯝ ꯍꯥꯏꯖꯔꯕꯁꯨ ꯃꯌꯥꯝꯅ "ꯑꯩꯈꯣꯏꯗ ꯅꯝꯊꯥꯛ ꯇꯧꯕꯅꯤ, ꯆꯂꯥꯛ ꯇꯧꯕꯅꯤ" ꯍꯥꯏꯗꯨꯅ ꯉꯔꯪ ꯉꯥꯡꯅꯗꯨꯅ ꯑꯃꯨꯛ ꯊꯣꯛꯅꯈ꯭ꯔꯦ꯫
ꯌꯥꯝꯗ꯭ꯔꯕꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯦꯟꯐꯝ ꯈꯔꯗꯤ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯕꯤꯄꯤꯟꯅ ꯈꯟꯅꯔꯨꯕꯗꯨ ꯈꯣꯟꯊꯤ ꯑꯃꯗꯤ ꯏꯀꯥꯏꯕ ꯅꯪꯗꯨꯅ ꯇꯣꯛꯂꯤ ꯑꯗꯨꯒ ꯈꯔ ꯑꯍꯜ ꯑꯃꯅꯗꯤ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯃꯌꯥꯝꯅ ꯅꯝꯊꯥꯛ ꯇꯧꯕ ꯀꯧꯏꯀꯣ ꯑꯗꯨꯝꯅ ꯈꯛ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯏꯀꯥꯏꯕ ꯄꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯔꯝꯂꯤ ꯕꯤꯄꯤꯜ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯄꯦꯟꯗꯕꯅ ꯉꯁꯥꯏꯒꯤ ꯃꯤꯇ꯭ꯔꯪꯁꯨ ꯍꯩꯇꯕ ꯀꯥꯕꯛ ꯀꯥꯕꯛ ꯃꯥꯅ ꯍꯩꯕ ꯈꯔ ꯎꯠꯂꯨꯕꯗꯒꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯩ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯐꯣꯡ ꯐꯣꯡꯅ ꯇꯥꯛꯊꯣꯛꯂꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯕꯤꯄꯤꯜꯅ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯣꯖꯥꯁꯨ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯃꯈꯩꯗꯤ ꯈꯪꯕꯤꯕ ꯃꯥꯜꯂꯤ ꯍꯣꯏꯗ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗꯤꯅꯦ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯇꯧꯔꯝꯂꯕ ꯊꯕꯛꯅꯤ ꯇꯜꯂꯦꯅ ꯇꯣꯛꯊꯣꯛꯄꯒꯤ ꯋꯥꯅꯤꯗ ꯑꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯁꯦ ꯁꯤꯗ ꯌꯥꯎꯔꯤꯕ ꯂꯨꯄꯥ ꯆꯠꯄꯤꯁꯤ ꯑꯩꯒꯤ ꯈꯨꯠꯅ ꯄꯥꯏꯁꯟꯖꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯣꯔꯅ ꯀꯥꯝꯕꯗ ꯃꯁꯤ ꯑꯩꯅ ꯃꯥꯡꯍꯟꯖꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯑꯝꯇ ꯉꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯌꯥꯔꯥ ꯑꯗꯨ ꯌꯥꯝ ꯂꯥꯏꯕ ꯊꯕꯛꯇꯨꯕꯨ ꯁꯦ ꯇꯧꯒꯦ ꯄꯤꯔꯛꯎ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯍꯩꯖꯕ ꯃꯑꯣꯡꯗ ꯄꯩꯁꯥ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯁꯜꯂꯒ ꯁꯣꯔꯅ ꯀꯥꯝꯗꯨꯅ ꯄꯩꯁꯥꯗꯣ ꯃꯥꯡꯍꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯕꯤꯄꯤꯜꯅ ꯑꯣꯖꯥꯅ ꯇꯧꯔꯤꯕꯗꯨꯗꯤ ꯄꯩꯁꯥꯗꯨ ꯁꯣꯝꯗ ꯊꯥꯗꯈ꯭ꯔꯦꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯨꯟꯒꯠꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯣꯏꯅꯤ ꯑꯗꯨꯅꯤꯅꯦ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕꯗꯣ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯄꯤꯜꯅ ꯑꯗꯨ ꯑꯣꯏꯔꯕꯗ ꯐꯔꯦ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯑꯔꯣꯟꯕꯁꯤ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯕꯤꯄꯤꯜꯅ ꯑꯃꯨꯛ ꯇꯧꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯂꯕꯁꯨ ꯃꯗꯣ ꯈꯪꯉꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯕꯤꯄꯤꯜꯅ ꯅꯤꯄꯥ ꯑꯗꯨꯗ ꯃꯁꯤꯁꯨ ꯅꯍꯥꯛ ꯉꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯃꯒ ꯍꯥꯏꯔꯒꯦ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯑꯩꯅ ꯉꯝꯕ ꯊꯣꯛꯂꯒꯅ ꯑꯣꯖꯥꯒꯤ ꯃꯥꯏꯗ ꯑꯩꯅ ꯈꯨꯄꯥꯡꯅ ꯊꯥꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯉꯝꯕ ꯊꯣꯛꯂꯒꯅ ꯑꯣꯖꯥꯅ ꯈꯪꯕ ꯊꯣꯛꯂꯒꯅ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯈꯨꯄꯥꯡꯅ ꯊꯥꯕ ꯌꯥꯕ꯭ꯔꯥ ꯑꯁꯨꯝꯅ ꯕꯤꯄꯤꯜꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯈꯨꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯕꯤꯄꯤꯜꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯅꯤꯄꯥ ꯑꯗꯨꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯕꯤꯄꯤꯜꯗ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯈ꯭ꯔꯦ ꯍꯥꯟꯅ ꯁꯥꯎꯅꯤꯡꯂꯕꯗꯒꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈꯤ ꯑꯃꯔꯣꯝꯗꯅ ꯕꯤꯄꯤꯜꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯃꯍꯥꯛꯅ ꯈꯪꯐꯝ ꯊꯣꯛꯇꯕꯅꯤ ꯑꯗꯨꯕꯨ ꯕꯤꯄꯤꯜꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯔꯩ ꯌꯦꯠꯇꯨꯅ ꯃꯍꯥꯛꯅ ꯉꯝꯈꯤꯕꯅꯤ ꯕꯤꯄꯤꯜꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯕꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯍꯧꯖꯤꯛ ꯌꯨ ꯉꯥꯎꯗꯨꯅ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯍꯥꯛꯅ ꯁꯤꯔꯤꯕ ꯅꯨꯄꯥꯒꯤ ꯃꯔꯤꯛ ꯑꯗꯣ ꯃꯍꯥꯛꯅ ꯊꯗꯠꯂꯒ ꯑꯇꯣꯞꯄ ꯑꯃꯗ ꯂꯪꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯕꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯈꯥꯏꯗꯠꯂꯒ ꯌꯦꯡꯕꯗ ꯌꯧꯔꯝꯒꯗꯧꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯃꯔꯩ ꯌꯦꯠꯇꯨꯅ ꯂꯤꯛ ꯑꯗꯣ ꯕꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯟꯅꯅ ꯌꯥꯎꯔꯒ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯅꯅꯤ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯕꯣꯜ ꯑꯃꯁꯨ ꯊꯨꯒꯥꯏꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯋꯣꯏꯕꯃꯛꯀꯤꯁꯨ ꯂꯨꯄꯥꯒꯤ ꯃꯔꯤꯛ ꯌꯥꯎꯕ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯂꯤꯛꯁꯤꯡ ꯌꯥꯎꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯤ ꯑꯗꯨꯒ ꯉꯁꯥꯏ ꯂꯪꯊꯣꯛꯄ ꯁꯥꯈ꯭ꯔꯤꯕ ꯂꯤꯛ ꯑꯗꯨꯗꯤ ꯕꯤꯄꯤꯜꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯤꯟꯈ꯭ꯔꯕꯅꯤ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯎꯠꯂꯔꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗ ꯕꯤꯄꯤꯜꯗ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯂꯕ ꯃꯔꯩ ꯌꯦꯠꯇꯨꯅ ꯑꯃꯗꯤ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯑꯔꯣꯟꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅꯃꯛ ꯊꯨꯒꯥꯏꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯈꯪꯍꯟꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯀꯥꯏꯕ ꯄꯤꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯕꯤꯄꯤꯜꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯤꯇ꯭ꯔꯪ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯎꯍꯟꯗꯕ ꯑꯔꯣꯟꯕ ꯑꯗꯨꯕꯨꯅꯤ ꯃꯗꯣ ꯑꯩꯅ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯄꯤꯔꯕꯅꯤ ꯅꯪ ꯍꯧꯖꯤꯛꯇꯤ ꯅꯌꯨꯝꯗ ꯍꯜꯂꯨꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯄꯤꯜꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯂꯩ ꯑꯗꯨꯒ ꯄꯩꯁꯥ ꯃꯥꯡꯍꯜꯂꯤꯕꯗꯨꯗꯤ ꯃꯟꯇ꯭ꯔꯅꯅꯤ ꯍꯥꯏꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯒ ꯕꯤꯄꯤꯜꯒ ꯌꯥꯝꯅ ꯀꯟꯅ ꯃꯔꯩ ꯌꯦꯠꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯄꯤꯜꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯑꯩ ꯀꯔꯤꯅꯣꯃ ꯇꯧꯒꯦ ꯌꯦꯡꯉꯨ ꯍꯥꯏꯔꯝꯂꯒ ꯂꯩꯄꯥꯛꯇ ꯇꯥꯔꯝꯕ ꯅꯨꯡ ꯑꯃꯕꯨ ꯃꯍꯥꯛꯅ ꯈꯨꯟꯀꯠꯂꯒ ꯅꯨꯡ ꯑꯗꯣ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯅꯨꯡ ꯑꯗꯨꯗ ꯍꯦꯛ ꯖꯒꯥ ꯑꯃꯗ ꯍꯦꯛ ꯇꯥꯁꯟꯈꯤꯕꯒ ꯅꯨꯡ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯐꯨꯖꯟꯈꯤꯕꯒ ꯅꯤꯄꯥ ꯑꯗꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯆꯩꯅꯥ ꯑꯃ ꯃꯕꯨꯛꯇ ꯐꯥꯎꯔꯛꯈꯤ ꯕꯨꯛ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯕ ꯂꯦꯡꯕ ꯇꯧꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯛꯁꯦ ꯌꯥꯝꯅ ꯊꯤꯟꯕ ꯂꯦꯡꯕ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯥꯔꯃꯥꯁꯤꯗꯒꯤ ꯍꯤꯗꯥꯛ ꯑꯃ ꯆꯥꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯄꯤꯜꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯍꯩꯁꯨ ꯍꯩꯇꯅ ꯑꯍꯩꯕ ꯌꯥꯝꯅ ꯁꯥꯏ ꯈꯪꯒꯅꯤ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦꯗꯣ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯤꯄꯤꯜ ꯃꯌꯨꯝ ꯂꯣꯝꯗ ꯑꯣꯏꯅ ꯍꯜꯂꯛꯂꯤ ꯊꯋꯥꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯤꯄꯤꯜ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯑꯗꯨꯕꯨ ꯉꯁꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯃꯨꯟꯅ ꯁꯨꯝ ꯈꯟꯖꯤꯜꯂꯨꯕꯗ ꯃꯍꯥꯛ ꯀꯔꯤ ꯀꯥꯟꯅꯕ ꯌꯨ ꯉꯥꯎꯕꯒ ꯃꯥꯟꯅꯔꯒ ꯃꯌꯥꯝꯁꯨ ꯈꯪꯂꯤꯕꯅꯤ ꯃꯤꯇ꯭ꯔꯪ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯔꯣꯟꯕꯗꯨ ꯃꯣꯏꯗ ꯎꯍꯟꯗꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯕꯗ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯂꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯣ ꯃꯍꯥꯛ ꯃꯇꯣꯝꯇꯅ ꯐꯥꯊꯖꯈꯤ
ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯤꯄꯤꯜ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯃꯇꯝ ꯑꯗꯨꯗ ꯕꯤꯄꯤꯜꯒ ꯉꯔꯥꯡ ꯈꯟꯅꯈꯤꯕ ꯅꯨꯄꯥ ꯑꯗꯣ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥ ꯆꯥꯔꯨꯕ ꯍꯥꯏꯕꯗꯨꯅꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯌꯨ ꯉꯥꯎꯗꯨꯅ ꯃꯃꯥꯟꯅꯕ ꯈꯔꯒ ꯂꯥꯛꯄꯗ ꯍꯧꯖꯤꯛ ꯕꯤꯄꯤꯜꯅ ꯇꯧꯔꯤꯕꯗꯣ ꯊꯦꯡꯅꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯔꯥꯡ ꯉꯥꯟꯒꯤ ꯃꯇꯧꯒꯨꯝ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯇꯥꯛꯊꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯄꯤꯜꯅ ꯅꯨꯄꯥ ꯑꯗꯨꯗ ꯅꯍꯥꯛꯅ ꯈꯪꯕꯗꯣ ꯈꯪꯉꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗꯤ ꯇꯧꯒꯅꯨ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯂꯥꯛ ꯐꯂꯥꯛ ꯇꯧꯔꯒ ꯁꯦꯟ ꯇꯥꯟꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯔꯩ ꯌꯦꯠꯇꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯄꯤꯜꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯕꯤꯄꯤꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯍꯥꯛꯅ ꯃꯁꯤꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯇꯣꯛꯄꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯄꯤꯜꯅ ꯅꯍꯥꯛꯀꯤ ꯅꯊꯧ ꯀꯔꯤ ꯂꯩꯗꯨꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯇꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯨ ꯉꯥꯎꯕ ꯅꯨꯄꯥ ꯑꯗꯨꯅ ꯕꯤꯄꯤꯜꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯈꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯄꯨꯡꯀꯥꯏ ꯀꯥꯏꯗꯨꯅ ꯅꯥꯇꯣꯟꯗꯒꯤ ꯏ ꯇꯥꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝꯅ ꯈꯪꯗꯣꯛꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯕꯤꯄꯤꯜ ꯃꯌꯨꯝꯂꯣꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯜꯂꯛꯂꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯥꯅ ꯉꯝꯈ꯭ꯔꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯨꯝꯕ ꯆꯂꯥꯛ ꯐꯂꯥꯛ ꯇꯧꯔꯒ ꯁꯦꯟ ꯇꯥꯟꯕꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ ꯕꯤꯄꯤꯜ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯕꯤꯄꯤꯜꯅ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯆꯂꯥꯛ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯗꯨꯃ ꯇꯝꯅꯕ ꯍꯣꯠꯅꯕꯗ ꯅꯪꯅ ꯃꯥꯡꯈ꯭ꯔꯤꯕ ꯆꯍꯤꯗꯨ ꯀꯌꯥꯅꯣ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯄꯤꯜꯅ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯒꯅꯨ ꯏꯃꯨꯡ ꯆꯪꯈ꯭ꯔꯣ ꯑꯗꯨꯗꯨꯒꯅꯦ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯊꯧꯔꯥꯡ ꯇꯧ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯕꯤꯄꯤꯜꯅ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯂꯥꯛ ꯐꯂꯥꯛ ꯇꯧꯕꯅꯤ ꯀꯥꯏꯗꯅ ꯃꯁꯤꯗꯤ ꯈꯨꯠꯀꯤ ꯑꯣꯏꯕ ꯃꯍꯩꯅꯤ ꯑꯩꯈꯣꯏꯅ ꯂꯣꯠꯁꯤꯜꯂꯤꯕꯗꯨ ꯃꯌꯥꯝꯅ ꯄꯨꯊꯣꯛꯄ ꯉꯝꯕ ꯅꯠꯇꯦ ꯑꯁꯤꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯔꯕ ꯀꯨꯝꯍꯩ ꯑꯃ ꯎꯠꯂꯤꯕ ꯑꯩꯉꯣꯟꯗꯕꯨ ꯆꯂꯥꯛ ꯐꯂꯥꯛ ꯇꯧꯕꯅꯤ ꯀꯥꯏꯗꯅ ꯊꯣꯛꯁꯨ ꯊꯣꯛꯇꯕ ꯂꯩꯁꯨ ꯂꯩꯇꯕ ꯋꯥꯔꯤ ꯄꯔꯤꯡ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯐꯤꯂꯝ ꯗ꯭ꯔꯃꯥ ꯎꯠꯂꯤꯕ ꯃꯌꯥꯝ ꯃꯁꯤꯗꯤ ꯃꯌꯥꯝꯗ ꯆꯂꯥꯛ ꯇꯧꯗꯕ ꯆꯤꯡꯕ꯭ꯔꯥ ꯃꯥꯅ ꯀꯔꯤ ꯈꯪꯗꯅ ꯐꯩ ꯈꯪꯒꯅꯤ ꯃꯥꯕꯨ ꯑꯣꯏꯅ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯒꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯑꯣꯖꯥ ꯃꯤꯠꯂꯥꯎꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯐꯤ ꯃꯔꯣꯟ ꯑꯗꯣ ꯐꯔꯐꯞ ꯑꯃꯨꯛ ꯍꯣꯡꯗꯣꯛꯇꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯃꯤꯠꯂꯥꯎ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕ ꯇꯧꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯁꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯕꯤꯄꯤꯜꯅ ꯍꯣꯏ ꯁꯥꯍꯜꯂꯝꯃꯣ ꯑꯩ ꯑꯁꯤꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯄꯔꯞ ꯆꯠꯈꯤ ꯕꯤꯄꯤꯜꯅ ꯑꯗꯨꯝꯅ ꯏꯐꯤꯡ ꯐꯤꯡꯍꯧꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯣ ꯉꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯍꯧꯈꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ ꯕꯤꯄꯤꯜ ꯑꯣꯖꯥ ꯃꯤꯠꯂꯥꯎꯒꯤ ꯃꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯃꯤꯠꯂꯥꯎꯗꯨ ꯑꯉꯥꯡ ꯈꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯂꯩꯔꯝꯃꯤ ꯕꯤꯄꯤꯜ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯃꯤꯠꯂꯥꯎꯅ ꯍꯣ ꯃꯊꯪꯗꯤ ꯈꯗꯔꯅꯨꯀꯣ ꯅꯈꯣꯏ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯆꯠꯂꯣ ꯁꯥꯟꯅꯔꯨꯔꯣ ꯑꯁꯨꯝꯅ ꯍꯦꯛ ꯊꯥꯗꯣꯛꯈꯤꯕꯒ ꯕꯤꯄꯤꯜ ꯅꯪꯅ ꯂꯥꯛꯄꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯆꯪꯉꯣ ꯑꯣꯖꯥ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯌꯥꯔꯦꯗ ꯁꯦ ꯁꯤꯗ ꯐꯝꯃꯨ ꯀꯔꯤ ꯂꯩꯔꯒꯦ ꯅꯪꯅ ꯂꯥꯛꯄꯕꯨ ꯑꯣꯖꯥ ꯑꯩ ꯑꯣꯖꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯅꯤꯖꯒꯦꯅ ꯂꯥꯛꯆꯔꯤꯕꯅꯤ ꯍꯥꯏꯌꯨꯅꯦ ꯀꯔꯤ ꯄꯣꯠꯅꯣꯅꯦ ꯅꯪꯅ ꯅꯤꯒꯗꯧꯔꯤꯕꯕꯨ ꯑꯣꯖꯥ ꯁꯨꯝꯗꯧꯕꯅꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯃꯍꯩ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯃꯤꯉꯣꯟꯗ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯃꯌꯥꯝꯕꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯍꯟꯅꯕ ꯑꯃꯗꯤ ꯅꯣꯛꯆꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃꯅ ꯑꯗꯨꯃꯛ ꯈꯨꯠ ꯊꯤꯟꯗꯨꯅ ꯌꯦꯠꯂꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯉꯁꯤꯁꯨ ꯃꯥꯅ ꯑꯩꯕꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯔꯒ ꯊꯥꯔꯛꯂꯤꯕꯅꯤ ꯍꯣꯏꯅꯦ ꯅꯃꯥꯏ ꯅꯨꯃꯤꯠꯀꯥꯗꯨ ꯄꯨꯡꯄꯣꯝ ꯄꯣꯝꯃꯦꯅ ꯍꯩ ꯀꯔꯤꯅꯣ ꯃꯥꯒꯤ ꯃꯊꯧ ꯀꯔꯤ ꯂꯩꯗꯅ ꯅꯍꯥꯛꯄꯨ ꯊꯤꯡꯖꯤꯜꯂꯤꯕꯅꯣꯅꯦ ꯀꯩꯗꯧꯔꯕ ꯑꯗꯨ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯤꯅ ꯀꯔꯤꯅꯣ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯒ ꯂꯥꯜꯂꯦ ꯍꯥꯏꯖꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩ ꯃꯥꯕꯨ ꯂꯛꯅꯅꯤꯡꯉꯤ ꯅꯪꯅ ꯂꯛꯅꯕ ꯄꯥꯝꯃꯤꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗꯅꯣꯅꯦ ꯍꯥꯏꯌꯨ ꯑꯣꯖꯥ ꯃꯥꯁꯤ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯍꯟꯅꯤꯡꯉꯤ ꯃꯥꯕꯨ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯍꯟꯗꯕꯤꯗ ꯑꯣꯠꯅꯩꯒꯤ ꯂꯛꯅꯒꯤ ꯁꯤꯅꯤ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯒꯤ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯤ ꯑꯣꯖꯥ ꯅꯪꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯅꯪꯅ ꯀꯝꯗꯧꯅ ꯇꯧꯒꯗꯧꯔꯤꯕ ꯑꯣꯖꯥ ꯂꯥꯏ ꯁꯥꯟꯅꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯂꯥꯏ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯕꯨ ꯊꯣꯛ ꯍꯦꯛꯇ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯣ ꯍꯦꯛꯇ
ꯑꯩ ꯍꯣꯔꯦꯟꯗꯤ ꯍꯦꯛꯇ ꯂꯥꯏ ꯁꯥꯟꯅꯔꯒꯦ ꯀꯀꯥꯏꯗꯅ ꯈꯜꯂꯒ ꯍꯦꯛꯇ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯕ ꯍꯩ ꯃꯊꯣꯡ ꯆꯥꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨꯀꯣ ꯑꯣꯖꯥ ꯑꯁꯦꯡꯕ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯃꯗꯨꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯑꯃꯗꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅꯃꯛ ꯍꯥꯏꯕꯤꯌꯨ ꯑꯩ ꯁꯣꯏꯗꯅ ꯇꯧꯖꯒꯦ ꯑꯍꯝ ꯅꯪ ꯏꯕꯣ ꯋꯥꯈꯜꯗꯤ ꯃꯨꯟꯅ ꯈꯜꯂꯨ ꯍꯩ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤ ꯐꯥꯒꯤ ꯌꯥꯕ ꯊꯕꯛꯀꯤ ꯅꯠꯇꯦ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯖꯔꯦ ꯐꯔꯦ ꯏꯕꯣ ꯑꯗꯨꯗꯤ ꯅꯪꯅꯦ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒ ꯂꯥꯛꯎ ꯍꯧꯖꯤꯛꯇꯤ ꯌꯥꯈꯤꯔꯣꯏꯀꯣ ꯑꯣꯖꯥ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯌꯥꯕꯒꯤ ꯑꯌꯥꯕꯗꯨ ꯈꯨꯌꯨꯝ ꯂꯥꯏꯅ ꯄꯤꯔꯛꯂꯕꯗꯤ ꯐꯩ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯈꯨꯌꯨꯝ ꯂꯥꯏꯒꯤ ꯑꯌꯥꯕ ꯐꯪꯗꯅ ꯃꯤ ꯑꯃꯅ ꯍꯦꯛꯇꯃꯛ ꯂꯥꯏ ꯁꯥꯟꯅꯕ ꯌꯥꯗꯦꯀꯣ ꯑꯗꯨꯝꯅ ꯀꯔꯤꯒꯨꯝꯕ ꯈꯨꯌꯨꯝ ꯂꯥꯏꯒꯤ ꯑꯌꯥꯕ ꯐꯪꯗ꯭ꯔꯕꯁꯨ ꯄꯪꯁꯥꯟꯗ ꯁꯥꯟꯅꯕ ꯌꯥꯔꯕꯗꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯋꯥꯖꯔꯨꯅꯤ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯂꯥꯏ ꯁꯥꯟꯅꯗꯅ ꯂꯥꯏꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯐꯝꯗꯨꯅ ꯆꯥꯗꯅ ꯂꯩꯕ ꯌꯥꯏꯅꯩꯕꯣ ꯈꯨꯌꯨꯝ ꯂꯥꯏꯒꯤ ꯃꯇꯦꯡ ꯐꯪꯂꯒ ꯃꯣꯏꯒꯤ ꯑꯌꯥꯕ ꯐꯪꯂꯒ ꯑꯗꯨꯗꯩꯗꯨꯗ ꯁꯥꯟꯅꯒꯗꯕꯅꯤ ꯑꯗꯨꯅꯅꯦ ꯅꯪꯁꯦ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩ ꯈꯨꯌꯨꯝ ꯂꯥꯏ ꯇꯥꯏꯅꯗꯨꯅ ꯍꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯍꯥꯛ ꯉꯁꯤꯒꯤꯗꯤ ꯍꯜꯂꯣ ꯍꯌꯦꯡ ꯍꯥꯡꯆꯤꯠꯁꯦ ꯂꯥꯛꯑꯣ ꯀꯣ ꯍꯥꯡꯆꯤꯠ ꯑꯌꯨꯛꯇ ꯂꯥꯛꯑꯣ ꯀꯣ ꯐꯒꯅꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩ ꯆꯠꯆꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯤꯄꯤꯜ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯃꯤꯠꯂꯥꯎꯒꯤ ꯃꯅꯥꯛꯇꯒꯤ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯤꯠꯂꯥꯎꯅ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯈꯔꯗꯤ ꯁꯥꯎꯅꯤꯡꯂꯦꯁꯦ ꯃꯍꯥꯛꯅ ꯑꯁꯥꯎꯕꯒꯤ ꯃꯉꯣꯟꯅꯦꯅ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯂꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯁꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯔꯥꯏꯅ ꯐꯖꯈꯤꯅꯤ ꯑꯩꯅ ꯈꯨꯌꯨꯝ ꯂꯥꯏ ꯇꯥꯏꯅꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯝ ꯄꯤꯔꯤꯕꯁꯤ ꯃꯍꯥꯛꯄꯨ ꯋꯥꯈꯜ ꯈꯟꯊꯅꯕ ꯑꯃꯗꯤ ꯑꯁꯥꯎꯕꯗꯨ ꯐꯅꯅꯕꯅꯤ ꯑꯗꯨ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯑꯁꯥꯎꯕꯁꯤ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯂꯦꯞꯂꯕꯗꯤ ꯁꯣꯏꯗꯅ ꯇꯝꯕꯤꯗꯕ ꯌꯥꯔꯔꯣꯏ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯊꯣꯛꯅꯕ ꯑꯃ ꯂꯥꯛꯆꯔꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯃꯤꯠꯂꯥꯎ ꯂꯩꯍꯧꯈꯤ ꯕꯤꯄꯤꯜ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯒ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀ ꯈꯠꯅꯈꯤꯕ ꯃꯍꯥꯛꯀ ꯉꯔꯥꯡ ꯌꯥꯅꯈꯤꯗꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯕꯤꯄꯤꯜꯒꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯕꯤꯄꯤꯜꯕꯨ ꯀꯟꯅ ꯀꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯄꯤꯜ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯉꯔꯥꯡ ꯃꯍꯥꯛꯀ ꯐꯨꯅꯈꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯄꯤꯜꯅ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕꯒꯤ ꯂꯥꯛꯂꯤꯕ ꯆꯠꯂꯣ ꯁ꯭ꯋꯥꯏꯗꯅꯦ ꯀꯨꯏꯅ ꯂꯩꯔꯛꯀꯅꯨ ꯁꯤꯗꯤ ꯌꯨꯝꯅꯤꯀꯣ ꯑꯋꯥꯏꯕꯣꯠ ꯑꯃ ꯊꯥꯗꯅ ꯁꯛꯇꯨ ꯅꯪ ꯑꯣꯅꯤꯍꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯣꯛꯂꯒ ꯍꯩ ꯑꯩꯅ ꯉꯔꯥꯡꯗꯨ ꯅꯪꯁꯤ ꯈꯔ ꯐꯨꯕꯤꯈ꯭ꯔꯦ ꯑꯗꯨꯗꯨꯒꯤ ꯁꯤꯕ ꯅꯥꯕ ꯌꯥꯎꯕ ꯖꯥꯠꯂꯥ ꯍꯥꯏꯗꯅ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛ ꯁꯤꯔꯕꯗꯤ ꯑꯩ ꯖꯦꯜ ꯌꯧꯒꯗꯧꯔꯤꯕꯅꯤꯅꯦ ꯅꯪ ꯁꯤꯕꯃꯛꯇꯤ ꯁꯤꯗ꯭ꯔꯦꯗꯅ ꯐꯔꯦ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯅꯪ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯒ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯨ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯀꯔꯤꯒꯨꯝꯕ ꯇꯧꯔꯕꯗꯤꯕꯣ ꯍꯟꯇꯛꯃꯨꯛꯇꯤ ꯅꯪ ꯍꯤꯡꯉꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯗ ꯑꯗꯨꯒꯨꯝꯕ ꯃꯤꯇ꯭ꯔꯪꯗꯨ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪꯅ ꯃꯤꯇ꯭ꯔꯪ ꯇꯧꯕꯗ ꯐꯪꯂꯛꯄ ꯁꯦꯟ ꯑꯗꯨ ꯇꯪꯈꯥꯏ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯔꯝꯒꯗꯕꯅꯤ ꯃꯗꯨꯗ ꯅꯍꯥꯛꯅ ꯌꯥꯔꯕꯗꯤ ꯅꯪꯅ ꯃꯤꯇ꯭ꯔꯪ ꯇꯧꯕꯗꯣ ꯑꯩꯅ ꯌꯥꯍꯟꯒꯗꯧꯔꯤꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕ ꯅꯪ ꯃꯤꯇ꯭ꯔꯪ ꯇꯧꯕꯒꯤ ꯑꯌꯥꯕ ꯄꯤꯔꯣꯏꯌꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯄꯤꯜꯅ ꯑꯩꯒꯤ ꯅꯉꯣꯟꯗ ꯀꯩꯗꯧꯕꯒꯤ ꯄꯤꯒꯗꯧꯔꯤꯕ ꯑꯩꯅ ꯋꯥꯅ ꯁꯦꯟ ꯇꯥꯜꯂꯒ ꯅꯉꯣꯟꯗ ꯀꯩꯗꯧꯕꯒꯤ ꯁꯦꯟ ꯈꯥꯏꯒꯗꯧꯔꯤꯕꯅꯣ ꯆꯠꯂꯣ ꯁ꯭ꯋꯥꯏꯗꯅꯦ ꯀꯨꯏꯅ ꯂꯩꯔꯛꯂꯒꯅꯨ ꯅꯪꯕꯨ ꯑꯩꯅ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ ꯀꯩꯗꯧꯗꯣꯔꯤꯕ ꯅꯪꯒꯤꯁꯤꯕꯨ ꯃꯤ ꯅꯦꯛꯑꯒ ꯐꯨꯍꯟꯒꯗꯧꯔꯤꯕ꯭ꯔꯣ ꯍꯣꯏ ꯅꯪ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯄ꯭ꯔꯙꯥꯟ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯣ ꯑꯗꯨꯒꯤ ꯃꯁꯦꯟ ꯅꯨꯄꯥꯅꯤ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯀꯅꯥꯝꯇ ꯊꯤꯡꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯅꯪꯕꯨꯁꯨ ꯑꯩꯅ ꯐꯨꯕꯗ ꯀꯅꯥꯅ ꯈꯥꯝꯕꯤꯈꯤꯒꯦꯅꯦ ꯀꯨꯝꯍꯩ ꯌꯦꯡꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯃꯨꯟꯅ ꯈꯪꯉꯨ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯣ ꯄꯔꯞ ꯊꯣꯛꯈꯤ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯛꯈꯤꯕꯗꯨꯗ ꯕꯤꯄꯤꯜꯒꯤ ꯂꯣꯏꯅꯕꯤꯗꯣ ꯗꯨꯀꯥꯟ ꯆꯠꯂꯨꯕꯒꯤ ꯃꯍꯥꯛ ꯄꯣꯠ ꯈꯔ ꯂꯩꯔꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯕꯤꯄꯤꯜꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯗꯨꯒ ꯋꯥꯔꯤ ꯈꯔꯁꯨ ꯁꯥꯟꯅꯈꯤ ꯇꯧꯔꯤꯕ ꯑꯗꯨꯗ ꯕꯤꯄꯤꯜꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯍꯣꯏ ꯅꯪ ꯌꯨꯝ ꯌꯧꯅꯕ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯈꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯣ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯄꯔꯞ ꯕꯤꯄꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯗꯤ ꯅꯣꯛꯇꯨꯅ ꯕꯤꯄꯤꯜꯗ ꯌꯦꯡꯉꯝꯂꯒ ꯆꯠꯈ꯭ꯔꯤ ꯕꯤꯄꯤꯜ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ
mahak to khoirang bana mahak no pido sanduna masigi miri hat siga kai wari sanari bano nahak maga koina bra haiduna hangakli matam adu nupi aduna sathoda kari wahang ngodubo kari wangang sangang no haiduna sairi matam adu da bipilna kari wari sanari bano haiduna hangi maduda bipil gi nupi na khangdi mara karano ma hangi aina khangdi dana khumba aton to bola ambane na hai chumro sibo haiduna hangakpada bipilna napa ke batol tawra mapa shibagi oirongani haiduna tap tap makhai shauraga imungda sangki matamadu ta bipilgi nupina kaino masibo ngan makai ki iman manadi haiduna khaluna lehauri masigi matung bipil do mathangi nong ngalak labata amaiba milaugi mayumda lakli amaiba milauna nang tasingna mak thabak adu tawrage haina leplabro oza ai tawrage haina leple aduna bu lakli bani kaino ngarang su ai khana ki bani pa do laklami aduga mana ingonda hosa thawaida baba kaya ma hairi aibu makhoi ge lekai da lakanu kayuma lak taragadi mitang tawda phanglakpa senpham madu tangkhai yenagani ka kaidana oja ai yam sauni phare nahana tawdori ba thabak si ai loina ma hairagi aduga nahana tawdori ba thabak asida mi hatpadi yaroi ko karigumba nahangna leiwa mantra si sijinaraga mi haluba taragadi nang awa phamda tarakani thabak khudimak hena lusilak pa haibatu oigadori bani phare ko aduna ai lewa du taklage se ta ngaktang phamlamu asum na hairaga amaiba milau do imung lomda parap sangkri aduga mahangna ising khara loduna imung lomdagi tholakli aduga ising aduna mahangna mpham khara khik toktuna wai teibagi mawongda sengtokli aduda bipil amadi milau phaminari matam aduta milauna bipilda lewa mantra khara juru takli bipil su yamna munna tasinduna lewa mantra du bu iselli asumna lewa mantra do khanglaba matungda karamba matamda khoramgadabano kari pulam changgadabano haibadu loinamak tambiri maseki matung haujikti bipil su mayum lomda halakli khangani haibagi matawgum matam madutta bipil na mayum lomda khiba do milauna yenglu lehawi araduga karam tholaga ba haiduna masinda su solori maseki matung bipil mayum joroklabada mahangna iduna purakli ba lewa mantra do yamna thawa yauna pakhi asamna thawa yauna yamna seksina pabuduna ma numit aduda aduma haiki lewa do yamna teli yamna su sammi aduga wahi wata aduti khara khulwai masegi matung haujikti bipilna lewa mantra singado paba yaba parabata chinpha pukhri chinpha hek pubaga bipilna mahaksi ahing nungyai da kawgadabani haibani phai kawgani mahana latnga mongka laksinu oja duna oja milauna haibadadi suki kiganu mahanga nangwada kasu tokloroi adugi mathakta mana nangbu kiyana honarakani matamata nahana kidunu silabadi mahanga nangbu namkhini asum nairakibani ko phai khangani ai mahangna tawningma sabda toklabasu sungchen cheloi kawgadi choidana kawragi asumna khallaga bipilna lewa mantra singado amukasu chinpha pusilaba matungda ahingi matam ngaidon laikre ahingi matam oislaklabada bipil kana khangan uhandana tapna hawgalakli arduga mapanda parap thorakli asumna mahana mapan thorlaba matungda kadai waida layado kauthukchi haiduna wakhan khalli asumna mahana wakhal khallingai haujikti makoigi yumgi hingkhol adugi hek mataida sanarage haiduna khaladuna mafam adugi manaktamna parap lakli matam aduda bipilna aina tawdabu thabakasibu minaga mu uramdara asumna khallaga bipilna tapna phamtharaga murum lewa ado sonba haukre adumna lewa ado hek solakpaga mafam adwaida hingai manam namba haurakhi aduga bang shaba asaba nusit kharasu humba haurakhi aduma torokpa adutta bipil akoi batuda koina yingli karibu lakpa jano karibu thulokpa jano haiduna asumna leidinge matam adutta mahaki hek mamang adu makada mami sami kanagumba ama phaudorakli aduma torokpa adutta bipil khangprek khangduna tung handuna tui matam adutta phaudorok liba mami aduna karigino nahang aibu kauribase haiduna hangi
ꯃꯇꯝ ꯑꯗꯨꯗ ꯕꯤꯄꯤꯜꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯑꯃ ꯄꯥꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯧꯕꯅꯤ ꯍꯥꯏꯗꯨꯅ ꯏꯀꯤ ꯀꯤꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯁꯛꯇꯤ ꯎꯗꯕ ꯃꯃꯥꯏ ꯃꯃꯤꯠ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯨꯁꯤꯟ ꯃꯨꯕ ꯁꯛꯇꯝ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ꯫ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯅꯍꯥꯛꯅ ꯌꯥꯔꯕꯗꯤ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯄꯤꯜꯅ ꯀꯔꯤ ꯋꯥꯐꯝꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗꯩꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯥꯟꯅꯒꯗꯕꯅꯤ, ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯄꯥꯝꯖꯕ ꯆꯥꯛꯊꯥꯛꯁꯨ ꯄꯤꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛꯄꯨ ꯑꯣꯏꯅ ꯆꯥꯊꯣꯛꯇꯨꯅ ꯅꯪꯕꯨ ꯑꯣꯏꯅ ꯂꯛꯅꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯄꯤꯜ ꯈꯖꯤꯛꯇꯪꯗꯤ ꯈꯃꯨꯛ ꯇꯧꯏ, ꯑꯗꯨꯒ ꯀꯔꯤꯅꯣ ꯃꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯄꯤꯜꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ, ꯍꯣꯏ, ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯅꯍꯥꯛꯅ ꯀꯔꯝꯕ ꯄꯥꯝꯕꯒꯦ? ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯕꯤꯄꯤꯜꯅ, ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯀ ꯇꯥꯕꯤꯌꯨ꯫ ꯅꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ, ꯅꯨꯄꯥ ꯑꯃꯕꯨ ꯅꯍꯥꯛꯅ ꯂꯛꯅꯔꯨꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯃꯨ ꯑꯗꯨꯅ, ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯅꯣ? ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ? ꯃꯍꯥꯛꯀꯤ ꯌꯦꯛ ꯁꯂꯥꯏꯅ ꯀꯔꯤꯅꯣ? ꯑꯗꯨꯝꯅ ꯃꯊꯪ ꯃꯊꯪ ꯃꯃꯥ ꯃꯄꯥ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯋꯥꯔꯤ ꯍꯪꯀꯠꯂꯛꯄꯗ ꯕꯤꯄꯤꯜ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ? ꯅꯨꯄꯥ ꯑꯗꯨꯗ ꯑꯩꯅ ꯑꯋꯥ ꯑꯅꯥ ꯇꯥꯜꯂꯨꯁꯣ ꯑꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯩꯐꯝꯗꯤ ꯑꯩꯅ ꯈꯪꯕꯁꯨ ꯅꯠꯇꯦ꯫ ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯑꯁꯨꯝꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯉꯩ ꯂꯥꯏꯃꯨ ꯑꯗꯨꯅ, ꯑꯣꯏ, ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ ꯀꯧꯔꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯕꯣ? ꯅꯠꯇꯦ, ꯅꯪꯅ ꯑꯩ ꯀꯧꯔꯤꯕꯁꯤꯕꯨ ꯅꯪꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨ ꯇꯥꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯤꯕꯔꯣ? ꯁꯨꯝꯗꯧꯕꯅꯤ ꯂꯥꯏꯃꯨ, ꯑꯩꯅ ꯅꯪꯕꯨ ꯀꯧꯔꯤꯕꯁꯤ ꯊꯕꯛ ꯑꯃꯇꯪ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯀꯔꯤꯅꯣ? ꯑꯩꯉꯣꯟꯗ ꯍꯥꯏꯔꯣꯗꯅ꯫ ꯍꯥꯏꯒꯅꯤ꯫ ꯑꯗꯨꯗꯨꯗ ꯑꯩꯅ ꯅꯉꯣꯟꯗ ꯃꯤ ꯑꯃ ꯄꯤꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤ ꯑꯩꯅ ꯃꯃꯤꯡꯁꯨ ꯈꯪꯗ꯭ꯔꯕ, ꯃꯁꯛꯄꯨꯗꯤ ꯈꯪꯉꯤ, ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ꯫ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯍꯥꯛ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ, ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦ꯫ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯁꯥꯗ ꯆꯪꯕ ꯇꯥꯔꯦ, ꯑꯗꯨꯗꯨꯒ ꯅꯍꯥꯛꯅ ꯈꯪꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯗꯥꯏꯗꯒꯤꯅꯣ, ꯀꯔꯤ ꯃꯃꯤꯡ ꯀꯧꯕ, ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯅ ꯂꯣꯏꯅꯃꯛ ꯈꯪꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯄꯤꯜꯅ, ꯍꯣꯏ, ꯑꯩꯒꯤ ꯏꯁꯥꯗ ꯆꯪꯕꯤꯔꯣ, ꯑꯗꯨꯒ ꯈꯪꯗꯣꯛꯄꯤꯔꯣ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯕꯤꯄꯤꯜꯒꯤ ꯃꯁꯥꯗ ꯆꯣꯡꯁꯤꯟꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯄꯤꯜꯗꯣ ꯃꯐꯝ ꯑꯗꯨꯗ ꯃꯁꯥꯗꯣ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯆꯤꯡꯊꯦꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯤꯡꯊꯦꯛꯄ ꯑꯃꯗꯤ ꯃꯁꯥꯗꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯣꯏꯄꯨ ꯄꯨꯕꯒꯨꯝ ꯀꯣꯏꯆꯠ ꯆꯠꯄ ꯑꯃꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯎꯅꯥ ꯋꯥꯅꯥ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯃꯔꯛ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯄ ꯊꯔꯣ ꯊꯔꯣ ꯑꯣꯟꯕ ꯀꯌꯥ ꯑꯃ ꯇꯧꯔꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯇꯧꯔꯝꯂꯒ ꯕꯤꯄꯤꯜꯗꯣ ꯐꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯄꯤꯜ ꯃꯁꯥꯗꯣ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ, ꯃꯈꯣꯡ ꯑꯗꯨꯁꯨ ꯇꯤꯡꯈꯪ ꯇꯤꯔꯥꯡ ꯃꯔꯛꯇ ꯆꯠꯂꯨꯕꯒꯤ ꯂꯣꯏꯅꯃꯛ ꯏ ꯊꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯄꯤꯜꯅ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯝꯂꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤ꯫ ꯂꯥꯏꯃꯨ ꯑꯗꯨꯅ, ꯃꯗꯨ ꯈꯜꯂꯨꯅꯨ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯋꯥꯍꯟꯕ ꯄꯥꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯗꯥꯏꯗꯒꯤꯅꯣ, ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯂꯣꯏꯅꯃꯛ ꯈꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯔꯣ꯫ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤ ꯅꯨꯄꯥ ꯑꯗꯨꯗ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯕꯤꯄꯤꯜꯅ, ꯅꯨꯄꯥ ꯑꯗꯨꯗ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯃ ꯇꯞ ꯃꯈꯩ ꯂꯛꯅꯔꯣ, ꯁꯤꯕ ꯃꯆꯦꯠ ꯈꯥꯛꯅ ꯃꯍꯥꯛꯄꯨ ꯊꯅꯝꯃꯨ, ꯑꯗꯨꯗꯨꯒ ꯊꯥꯔꯛꯂꯤꯕꯁꯤ ꯑꯩꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯅꯁꯨ ꯇꯝꯃꯝꯃꯨ꯫ ꯊꯕꯛ ꯑꯁꯤ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ 5 ꯈꯣꯏꯔꯝꯃꯨ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯟꯕꯤꯒꯦ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅꯁꯨ ꯇꯝꯃꯝꯃꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯃꯨ ꯑꯗꯨꯅ, ꯍꯣꯏ, ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯔꯨꯔꯒꯦ, ꯑꯩ ꯆꯠꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯃꯨ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯕꯤꯄꯤꯜꯒ ꯈꯠꯅꯈꯤꯕ ꯌꯨ ꯉꯥꯎꯕ ꯌꯥꯏꯃ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡ ꯃꯌꯥ ꯑꯗꯨꯗ ꯖꯨꯔꯨ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯄꯗꯧꯅ ꯇꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ, ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯌꯦꯠ ꯑꯣꯏ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯎꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯃꯅ, ꯀꯔꯤꯅꯣꯅꯦ, ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯖꯨꯔꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯔꯝꯕꯗꯨꯕꯨ ꯑꯩꯒꯤ ꯃꯪꯂꯅꯦ? ꯃꯪ ꯑꯣꯏꯔꯝꯕ ꯇꯥꯏ꯫
ꯑꯁꯨꯝꯅ ꯈꯜꯂꯒ ꯌꯥꯏꯃꯗꯣ ꯑꯃꯨꯛ ꯇꯨꯝꯊꯈꯤꯅꯅꯕ ꯇꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯌꯥꯏꯃꯒꯤ ꯃꯁꯥꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯗꯨꯅ ꯃꯦꯠꯇꯨꯅ ꯌꯦꯡꯉꯛꯄꯒꯨꯝ ꯃꯁꯥꯗ ꯐꯥꯎꯔꯛꯄꯗꯒꯤ ꯐꯩꯖꯨꯞꯇꯣ ꯐꯠ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕ ꯀꯥꯟꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦꯅꯤ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯌꯨꯒꯤ ꯅꯤꯁꯥꯒ ꯍꯟꯈꯤꯕꯒ ꯃꯇꯥꯡꯒ ꯑꯣꯏꯔꯦ, ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯣꯔꯤꯗ ꯑꯩꯗꯤ꯫ ꯑꯗꯨꯝꯅ ꯈꯜꯂꯒ ꯇꯨꯝꯊꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯨꯔꯥꯟꯕ ꯆꯪꯂꯕ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯄꯥꯟꯂꯣꯝꯗ ꯄꯔꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯒꯤ ꯋꯪ ꯂꯥꯎꯅ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯉꯤ꯫ ꯃꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯈꯣꯏꯒꯤ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯀꯔꯤꯅꯣꯅꯦ, ꯑꯩꯒꯤ ꯏꯁꯥꯗ ꯍꯧꯖꯤꯛ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯈꯤꯕꯗꯨꯕꯨ ꯃꯤ ꯆꯠꯈꯤꯕꯒꯤ ꯅꯠꯇꯕ꯭ꯔꯥꯅꯦ? ꯃꯥꯅꯤꯗ, ꯃꯤꯅ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝꯅꯤꯗ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯌꯥꯏꯃꯅ ꯑꯀꯣꯏꯕꯗꯨꯗ ꯀꯨꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯉꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯗꯨ ꯃꯍꯥꯛꯅ ꯈꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯍꯦꯛꯇ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯉꯁꯤ ꯇꯧꯔꯛꯂꯤꯕꯁꯤꯕꯨ? ꯇꯝꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯐꯝꯂꯒ ꯌꯦꯡꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯂꯩꯕ ꯃꯣꯔꯥ ꯑꯃꯗ ꯐꯝꯂꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ꯫ ꯌꯥꯏꯃ ꯃꯃꯥꯏ ꯂꯩꯊꯣꯛꯇꯦ, ꯇꯨꯃꯤꯟꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯉꯛꯁꯝ ꯑꯗꯨꯗ ꯊꯧꯔꯤꯒꯨꯝꯕ ꯑꯃꯅ ꯂꯥꯛꯁꯤꯜꯂꯛꯄꯒꯨꯝ ꯇꯨꯡꯂꯣꯝꯗꯒꯤ ꯈꯪꯂꯥꯛ ꯂꯥꯛꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯀꯔꯛ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃ ꯊꯧꯔꯤ ꯑꯗꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯃꯈꯨꯠ ꯑꯗꯨꯅ ꯐꯥꯠꯇꯣꯛ ꯁꯦꯠꯇꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯧꯔꯤꯗꯨꯗ ꯃꯥꯔꯛꯄꯗꯗꯤ ꯀꯔꯤꯝꯇ ꯊꯦꯡꯅꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯃꯅ ꯀꯅꯥꯒꯨꯝꯕ ꯇꯥꯟꯅꯅꯕ ꯍꯥꯏꯗꯨꯅ ꯂꯥꯎꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯧꯔꯤ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯛꯁꯤꯟꯈꯤꯕꯅ ꯃꯍꯥꯛ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ, ꯁꯣꯔ ꯍꯣꯟꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯈꯧꯔꯤ ꯑꯗꯨꯁꯨ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ꯫ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯂꯥꯝꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛꯇꯪ ꯂꯩꯊꯣꯛꯂꯒ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦ ꯈꯜꯂꯗꯨꯅ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯂꯥꯝꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠꯅ ꯀꯥꯎꯕꯗ ꯒꯨꯔꯣꯡ ꯒꯔꯥꯡ ꯂꯥꯎꯕ ꯑꯍꯧꯕ ꯃꯈꯣꯜ ꯀꯌꯥꯁꯨ ꯇꯥꯔꯤ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯌꯥꯏꯃꯒꯤ ꯏꯃꯨꯡꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯔꯝꯗꯦ꯫ ꯌꯥꯏꯃ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯁꯤꯔꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯀꯤꯔꯛꯄꯗꯒꯤ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯒ ꯁꯣꯔ ꯂꯥꯈꯠꯇꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯤ꯫ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯂꯥꯝꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯃꯇꯣꯝꯇ ꯄꯪꯂꯪꯗ ꯂꯪꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯐꯥꯖꯤꯜꯂꯛꯂꯝꯕ ꯃꯈꯧꯔꯤ ꯂꯥꯛꯁꯤꯜꯂꯛꯂꯝꯕ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡ ꯇꯧꯕꯗꯣ ꯈꯨꯗꯛ ꯑꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯐꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯑꯗꯨꯗ ꯂꯥꯛꯁꯤꯜꯂꯝꯕꯗꯣ ꯈꯪꯊꯥ ꯊꯥꯗꯣꯔꯛꯄ ꯑꯗꯨꯗ ꯌꯥꯏꯃꯗꯣ ꯀꯪꯈꯨ ꯈꯨꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯁꯟ ꯁꯥꯔꯒ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯇꯨꯡꯗ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯤꯜꯅ ꯃꯥꯅ ꯉꯁꯤ ꯇꯧꯔꯤꯕꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯤ ꯇꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯀꯧꯈꯤ꯫ ꯑꯗꯨꯕꯨ ꯀꯟꯅ ꯀꯧꯕꯗꯤ ꯉꯝꯗ꯭ꯔꯦ, ꯃꯈꯧꯔꯤ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯛꯈꯠꯈꯤꯕꯅ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯃ ꯄꯔꯞ ꯊꯣꯛꯂꯛꯇꯨꯅ ꯇꯨꯔꯣꯏ ꯉꯥꯔꯣꯏ ꯂꯥꯛꯂꯒ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯄꯣꯅꯥ ꯁꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯄꯣꯅꯥ ꯁꯠꯀꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯄꯣꯅꯥ ꯑꯗꯣ ꯌꯥꯝꯅ ꯀꯟꯈꯤꯕꯅ ꯁꯠꯄ ꯉꯝꯗ꯭ꯔꯦ꯫ ꯄꯣꯅꯥ ꯁꯠꯄ ꯉꯝꯗꯅ ꯂꯩꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯀ꯭ꯔꯛ ꯂꯥꯛꯇꯨꯅ ꯀꯣꯟꯁꯤꯜꯂꯛꯂꯒ ꯌꯥꯝꯅ ꯂꯥꯛꯅ ꯀꯟꯅ ꯂꯪꯊꯣꯛꯈꯤ꯫ ꯑꯗꯨꯝꯅ ꯁꯥꯐꯨ ꯀꯟꯅ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯀꯣꯜꯂꯛꯂꯒ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈꯤꯕꯗꯨꯗ ꯐꯩꯔꯦꯡꯅꯅ ꯄꯥꯏꯔꯒ ꯌꯥꯏꯃꯗꯣ ꯀꯥꯡꯊꯨꯜ ꯑꯗꯨꯗ ꯌꯩꯁꯤꯟꯈꯤ꯫ ꯑꯗꯨꯝꯅ ꯌꯩꯁꯤꯟꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯞ ꯊꯕꯥꯛ ꯑꯃꯗꯤ ꯅꯈꯥꯡꯗ ꯌꯩꯁꯤꯟꯈꯤꯕꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯆꯩꯅꯥ ꯐꯪꯂꯤ꯫ ꯅꯈꯥꯡꯗꯒꯤ ꯏꯁꯨ ꯇꯥꯗꯨꯅ ꯃꯍꯥꯛ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯣ ꯃꯈꯨꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯆꯩꯅꯥꯈꯣꯟ ꯈꯥꯡꯂꯤ꯫
ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯥꯏꯃ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯅꯥꯅꯣ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯣꯏꯂꯥꯎ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯒꯤ ꯃꯇꯨꯡꯂꯣꯝꯗ ꯅꯥꯔꯨꯝꯗꯒꯤ ꯅꯪꯅ ꯑꯗꯨꯝꯅ ꯂꯥꯎꯔꯕꯁꯨ ꯀꯥꯟꯅꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯗꯨꯝꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯌꯥꯏꯃ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯖꯒꯥ ꯑꯃꯗ ꯆꯦꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯁꯟ ꯁꯥꯗꯨꯅ ꯆꯠꯂꯒ ꯖꯒꯥ ꯀꯥꯆꯤꯜ ꯑꯃꯗ ꯐꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯥꯍꯨꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯕꯤꯄꯤꯜꯅꯅꯤ ꯍꯥꯏꯔꯛꯂꯤ ꯑꯗꯨꯗꯨꯒ ꯅꯍꯥꯛꯅ ꯕꯤꯄꯤꯜꯗ ꯐꯠꯇꯕ ꯊꯕꯛ ꯈꯔ ꯇꯧꯈꯤꯕ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯥꯎꯗꯨꯅ ꯇꯧꯔꯛꯂꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯃ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯤ ꯃꯍꯥꯛꯅ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯕꯤꯄꯤꯜ ꯀꯧꯕ ꯑꯃꯥꯏꯕ ꯑꯃꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯃꯥꯅ ꯇꯧꯕ ꯊꯕꯛꯇ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯗꯨꯗꯤ ꯑꯩꯅ ꯌꯥꯕ ꯅꯠꯇꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯖꯔꯒ ꯑꯩꯅ ꯀꯣꯛꯀꯗꯕ ꯅꯠꯇꯦ ꯃꯗꯨ ꯄꯨꯝꯅꯃꯛ ꯕꯤꯄꯤꯜꯗ ꯍꯥꯏꯖꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯣ ꯃꯊꯛꯂꯣꯝꯗ ꯍꯥꯏꯕꯗꯤ ꯈꯨꯅꯝꯂꯣꯝꯗ ꯃꯁꯥ ꯃꯇꯣꯝꯇ ꯊꯦꯛꯀꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯑꯩ ꯍꯥꯏꯖꯒꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅꯗꯤ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯊꯦꯛꯀꯠꯄꯗ ꯂꯦꯞꯂꯝꯗꯦ ꯃꯈꯨꯠ ꯑꯗꯣ ꯈꯨꯅꯝ ꯑꯗꯨꯗ ꯊꯦꯛꯀꯠꯂꯛꯄꯅ ꯈꯨꯠꯁꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯖꯦꯡ ꯌꯧꯒꯗꯕ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯁꯜꯂꯛꯂꯤ ꯅꯥꯕꯅ ꯉꯥꯎꯔꯕ ꯌꯥꯏꯃꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯐꯥꯖꯤꯜꯂꯤ ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ ꯀ꯭ꯔꯦꯛ ꯀ꯭ꯔꯦꯛ ꯂꯥꯎꯅ ꯊꯦꯛꯀꯠꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯨꯠ ꯑꯗꯨꯅ ꯈꯨꯖꯦꯡ ꯌꯧꯈ꯭ꯔꯦ ꯑꯗꯨꯝꯅ ꯈꯨꯖꯦꯡ ꯌꯧꯅ ꯊꯦꯛꯈꯤꯕꯗꯨꯗ ꯃꯈꯨꯠ ꯑꯗꯣ ꯅꯥꯃꯟꯈꯤꯕꯅ ꯌꯥꯏꯃ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯄꯥꯛꯅ ꯅꯦꯠꯇꯨꯅ ꯃꯈꯨꯠ ꯑꯗꯨꯕꯨ ꯐꯥꯅꯕ ꯍꯣꯠꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯁꯥꯎꯍꯨꯝ ꯑꯃ ꯂꯩꯃꯥꯏꯗꯒꯤ ꯐꯨꯒꯠꯂꯛꯇꯨꯅ ꯃꯍꯥꯛ ꯑꯁꯦ ꯌꯥꯝꯅ ꯋꯥꯡꯅ ꯄꯥꯏꯈꯠꯈꯤ ꯑꯗꯨꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯑꯃꯨꯛ ꯇꯥꯁꯟꯈꯤ ꯑꯗꯨꯝꯅ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛ ꯑꯃꯗꯤ ꯈꯨꯔꯨꯅ ꯉꯥꯛꯄꯗꯒꯤ ꯈꯨꯕꯥꯛꯀꯤ ꯈꯨꯖꯦꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯥꯈ꯭ꯔꯤ ꯁꯨꯖꯟꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯕꯤꯄꯤꯜꯅ ꯇꯧꯔꯛꯄꯅꯤ ꯈꯜꯂꯨꯕꯗ ꯌꯥꯏꯃ ꯕꯤꯄꯤꯜꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯕꯤꯄꯤꯜꯗ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯅꯍꯥꯛꯅ ꯕꯤꯄꯤꯜꯗ ꯁꯥꯎꯔꯕꯁꯨ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯀꯠꯊꯣꯛ ꯀꯠꯁꯤꯟ ꯇꯧꯕꯗ ꯍꯦꯛ ꯍꯦꯛ ꯃꯉꯛꯁꯝꯗ ꯌꯦꯠꯄ ꯈꯨꯗꯩ ꯑꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯌꯦꯠꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯀꯤꯁꯤ ꯊꯥꯈꯤꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯕꯦꯂꯟꯇꯥ ꯑꯗꯨꯒꯤ ꯍꯥꯏꯊꯔꯛꯂꯤꯕ ꯌꯥꯡꯂꯦꯟꯒꯤ ꯐꯩꯔꯥ ꯑꯗꯨꯗ ꯀꯤꯁꯟꯗꯨꯅ ꯒꯔ ꯒꯔ ꯌꯥꯟꯈꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃ ꯃꯈꯣꯡ ꯃꯈꯨꯠ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯃꯗꯨꯕꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯂꯥꯀꯠꯇꯨꯅ ꯃꯃꯥꯏ ꯑꯗꯨꯁꯨ ꯉꯥꯡꯁꯜꯂꯛꯂꯕꯅꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯌꯥꯏꯃꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗꯤ ꯂꯦꯡꯉꯤ ꯃꯈꯣꯟꯗꯤ ꯊꯣꯛꯇ꯭ꯔꯤ ꯃꯈꯨꯠꯇꯤ ꯂꯣꯟꯅꯔꯤ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯛꯄꯒ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝꯗ ꯀꯤꯔꯤꯕꯗꯣ ꯊꯥꯗꯣꯔꯛꯇꯨꯅ ꯂꯩꯃꯥꯏꯗ ꯕꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯑꯃꯨꯛ ꯇꯥꯔꯛꯏ ꯑꯗꯨꯛ ꯇꯝꯊꯤꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯥꯛꯅꯔꯤꯕ ꯌꯥꯏꯃꯅ ꯂꯥꯎ ꯈꯣꯡꯂꯤꯕ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯑꯃꯠꯇ ꯇꯥꯈꯤꯗꯦ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯃꯅ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯀꯤꯟꯅ ꯀꯟꯅ ꯀꯟꯅ ꯊꯤꯟꯕ ꯑꯃꯗꯤ ꯊꯣꯡ ꯑꯗꯨꯗ ꯈꯣꯡꯄꯥꯛꯅ ꯀꯟꯅ ꯀꯟꯅ ꯀꯥꯎꯕ ꯀꯌꯥ ꯑꯃ ꯇꯧꯈꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯕꯤꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯥꯏꯃ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯥ ꯑꯗꯨꯗ ꯀꯔꯤꯝꯇ ꯇꯧꯔꯛꯂꯔꯣꯏ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯑꯩ ꯂꯥꯜꯂꯦ ꯑꯩꯅ ꯃꯉꯣꯟꯗ ꯂꯃꯟ ꯈꯨꯝꯒꯦ ꯃꯍꯥꯛ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯈꯟꯖꯔꯔꯣꯏ ꯑꯩ ꯃꯉꯣꯟꯗ ꯇꯁꯦꯡꯅ ꯂꯥꯜꯂꯦ ꯑꯩ ꯃꯥꯕꯨ ꯎꯗꯅꯕ ꯂꯣꯠꯆꯔꯒꯦ ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯌꯥꯏꯃꯗ ꯐꯔꯦ ꯐꯔꯦ ꯑꯗꯨꯝꯅ ꯌꯥꯅꯕ ꯄꯣꯔꯛꯂꯕꯗꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯌꯥꯏꯃꯅ ꯑꯁꯨꯛ ꯊꯤꯅ ꯂꯥꯛꯅꯕ ꯈꯪꯒꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯨꯕꯒ ꯈꯪꯍꯧꯗꯦ ꯃꯍꯥꯛꯀꯤ ꯂꯨꯈꯝ ꯂꯣꯝꯗꯒꯤ ꯑꯀꯟꯕ ꯄꯣꯠ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯊꯥꯔꯛꯄꯗ ꯌꯥꯏꯃꯒꯤ ꯃꯀꯣꯛ ꯑꯗꯣ ꯌꯪ ꯂꯥꯎꯅ ꯉꯥꯎꯈ꯭ꯔꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯕꯣꯝ ꯂꯥꯎꯅ ꯍꯥꯏꯊꯔꯛꯄꯗ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯕ ꯃꯥꯒꯤ ꯏꯁꯤꯡ ꯈꯨꯔꯨꯃꯨꯛ ꯌꯧꯕ ꯑꯃꯗ ꯆꯄꯣꯡ ꯂꯥꯎꯅ ꯇꯥꯁꯟꯈꯤ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯃꯅ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯏꯁꯤꯡ ꯑꯗꯨꯗ ꯅꯝꯁꯤꯜꯂꯛꯂꯤ ꯈꯧꯔꯤ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯔꯨꯛ 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 ꯁꯧꯗꯨꯅ ꯑꯩ ꯀꯟꯕꯤꯌꯨ ꯑꯩ ꯀꯟꯕꯤꯌꯨ ꯑꯩ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯈꯨꯖꯦꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯪꯆꯤꯡ ꯆꯤꯡꯈꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯂꯤ
ꯌꯥꯏꯃꯅ ꯑꯗꯨꯝꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯉꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯃꯥꯒꯤ ꯐꯃꯨꯡ ꯑꯀꯣꯏꯕꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯃ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯪꯗꯨꯗꯤ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯨꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯛꯂꯤ꯫ ꯑꯗꯨꯒ ꯃꯅꯥꯇꯣꯟꯗꯨꯗ ꯀꯔꯤꯅꯣ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯛꯂꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯃꯥꯔꯒ ꯌꯦꯡꯂꯨꯕꯗꯗꯤ ꯅꯥꯍꯤ ꯇꯥꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯨ ꯃꯪꯗ ꯀꯔꯤ ꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯒꯤ ꯃꯄꯥꯕꯨꯡꯅ ꯅꯪꯅ ꯍꯟꯗꯛ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯃꯒ ꯌꯥꯝꯅ ꯀꯟꯅ ꯃꯔꯩ ꯌꯦꯠꯅꯈꯤꯕꯗꯨ ꯃꯗꯨꯗꯒꯤ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯃꯥꯏꯕꯒꯁꯨ ꯃꯔꯤ ꯑꯗꯨꯃꯛ ꯂꯩꯅꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯇꯧꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯌꯥꯝꯅ ꯊꯥꯖꯅꯕ ꯑꯃꯗꯤ ꯁꯨꯝꯍꯠꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯤꯖꯤꯟꯅꯔꯤꯕꯅꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯃꯥꯏꯕꯁꯤꯡ ꯑꯗꯨꯗ ꯅꯍꯥꯛꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯧꯔꯨꯔꯕꯅꯤꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯔꯨꯛꯂꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯅꯥꯎꯗꯤꯅꯦ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯈꯛ ꯇꯧꯔꯨꯔꯒꯅꯨ꯫ ꯃꯈꯣꯏꯅ ꯇꯧꯕ ꯊꯕꯛꯇꯨꯗ ꯅꯍꯥꯛꯅ ꯌꯦꯠꯂꯤꯕꯗꯨꯕꯨ ꯀꯔꯤ ꯋꯥꯈꯟꯗꯅꯣ? ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯆꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯉꯔꯣꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯌꯥꯏꯃꯅꯁꯨ ꯍꯣꯏ ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯇꯨꯝꯐꯝꯗ ꯂꯣꯏꯅꯃꯛ ꯇꯨꯝꯅꯈ꯭ꯔꯤ꯫ ꯌꯥꯏꯃ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯒꯦ ꯇꯧꯕꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯎ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯅꯥꯈꯤ꯫ ꯑꯗꯨꯒ ꯈꯅꯥꯎ ꯈꯧꯔꯤꯁꯨ ꯌꯥꯝꯅ ꯅꯥꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯈꯪꯂꯤ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯃꯪ ꯅꯠꯇꯦ ꯇꯥꯏꯕꯪꯗ ꯊꯣꯛꯄ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯣ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯍꯟꯕꯒꯨꯝ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯁꯨꯝꯂꯝꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯁꯨ ꯊꯥꯡꯕꯗ ꯌꯥꯝꯅ ꯅꯥꯈꯤ꯫ ꯈꯨꯖꯦꯡꯗꯨꯁꯨ ꯌꯥꯝꯅ ꯅꯥꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃ ꯐꯛꯂꯥꯡ ꯑꯗꯨꯗ ꯁꯧ ꯁꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯄꯥꯟ ꯌꯧꯔꯛꯈꯤ꯫ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯄ ꯑꯃꯗꯤ ꯃꯄꯥन ꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯒꯦ ꯇꯧꯕꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯗꯨ ꯃꯍꯥꯛꯅ ꯁꯥꯎꯍꯨꯝ ꯐꯪꯈꯤ꯫ ꯑꯗꯨꯕꯨ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯃꯍꯥꯛ ꯇꯞꯅ ꯇꯞꯅ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯂꯥꯛꯇꯨꯅ ꯄꯣꯊꯥꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯕꯤꯄꯤꯜ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯍꯦꯛ ꯂꯥꯛꯄꯒ ꯕꯤꯄꯤꯜꯅ ꯑꯣ ꯅꯍꯥꯛ ꯂꯥꯛꯂꯕꯔꯥ? ꯀꯝꯗꯧꯔꯦ? ꯀꯔꯤ ꯍꯥꯏꯅꯔꯦ? ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯂꯥꯛꯅꯔꯝꯂꯕ꯭ꯔꯣ? ꯑꯗꯨꯝꯅ ꯕꯤꯄꯤꯜꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯑꯗꯨꯗꯨꯒ ꯍꯌꯦꯡ ꯃꯍꯥꯛ ꯁꯣꯏꯗꯅ ꯅꯪꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯂꯥꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯤꯄꯤꯜ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯃꯨ ꯑꯗꯨꯗ ꯅꯍꯥꯛꯅ ꯑꯩꯒꯤ ꯊꯕꯛ ꯇꯧꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯅꯍꯥꯛꯁꯨ ꯍꯜꯂꯨ ꯑꯩꯁꯨ ꯇꯨꯝꯅꯤꯡꯕꯅ ꯉꯥꯎꯔꯦ ꯇꯨꯝꯂꯨꯔꯒꯦ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯀꯔꯤ ꯑꯩꯕꯨ ꯊꯕꯛ ꯁꯤꯖꯤꯟꯅꯔꯒ ꯑꯩꯕꯨ ꯍꯟꯈ꯭ꯔꯣ ꯍꯥꯏꯕ? ꯅꯍꯥꯛꯄꯨ ꯉꯥꯎꯔꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯕꯤꯄꯤꯜꯅ ꯑꯗꯨꯗꯤ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯆꯥꯛꯊꯥꯛ ꯇꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯄꯤꯜꯅ ꯀꯔꯤ ꯆꯥꯛꯊꯥꯛ ꯇꯝꯒꯗꯕꯅꯣ ꯑꯩꯗꯤ ꯈꯪꯗꯦ ꯍꯥꯏꯔꯨꯕꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯤ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯂꯥꯏ ꯑꯃꯕꯨ ꯊꯕꯛ ꯁꯤꯖꯤꯟꯅꯔꯒ ꯀꯔꯤꯃꯠꯇ ꯄꯤꯖꯗꯅ ꯃꯍꯥꯛꯀꯤ ꯈꯨꯠꯁꯨꯃꯟ ꯄꯤꯗꯅ ꯀꯝꯗꯧꯅ ꯍꯟꯒꯗꯧꯔꯤꯕꯅꯣ? ꯅꯍꯥꯛꯁꯨ ꯑꯃꯨꯛꯇꯪ ꯋꯥꯈꯜ ꯈꯜꯂꯒ ꯌꯦꯡꯉꯨ꯫ ꯐꯔꯦ ꯅꯍꯥꯛꯅ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯇꯥꯛꯂꯒꯦ꯫ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯅꯍꯥꯛꯅ ꯁꯤꯟꯅꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯋꯥꯕ ꯊꯕꯛꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯉꯣꯟꯗ ꯏ ꯊꯣꯛꯄ ꯖꯤꯕ ꯑꯃ ꯄꯤꯌꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯄꯤꯜꯅ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯌꯦꯟ ꯅꯠꯇ꯭ꯔꯒꯅ ꯉꯥꯅꯨ ꯑꯇꯩ ꯑꯇꯣꯞꯄ ꯑꯃꯍꯦꯛꯇꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯕꯗꯨ ꯕꯤꯄꯤꯜꯅ ꯈꯪꯂꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯤꯄꯤꯜꯅ ꯐꯔꯦ ꯑꯩꯒꯤ ꯌꯦꯟꯕꯤ ꯑꯃ ꯂꯩ ꯃꯁꯤ ꯑꯣꯏꯅ ꯅꯍꯥꯛꯅ ꯄꯨꯈ꯭ꯔꯣ꯫ ꯌꯦꯟꯕꯤ ꯑꯁꯤꯁꯨ ꯑꯩꯅ ꯃꯔꯨꯝ ꯀꯣꯛꯍꯟꯒꯦ ꯍꯥꯏꯗꯨꯅ ꯊꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯤꯄꯤꯜꯅ ꯃꯍꯥꯛꯀꯤ ꯌꯦꯟꯕꯤ ꯑꯗꯣ ꯂꯥꯏꯃꯨ ꯑꯗꯨꯗ ꯄꯤꯔꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯃꯨ ꯑꯗꯨꯗ ꯀꯠꯊꯣꯛꯂꯕ ꯃꯇꯨꯡꯗ ꯌꯦꯟꯕꯤ ꯑꯗꯣ ꯂꯩꯃꯥꯏ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯐꯗ꯭ꯔꯪ ꯐꯗ꯭ꯔꯪ ꯃꯁꯥ ꯑꯗꯣ ꯍꯥꯏꯔꯝꯂꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯕꯣꯝ ꯇꯨꯗꯨꯅ ꯁꯤꯈꯤ꯫ ꯃꯗꯨ ꯎꯕꯗ ꯕꯤꯄꯤꯜ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯀꯅꯥꯅꯁꯨ ꯊꯦꯡꯗꯅ ꯀꯅꯥꯅꯁꯨ ꯄꯥꯏꯗꯅ ꯃꯍꯥꯛ ꯑꯁꯦ ꯀꯠꯂꯕꯅꯤ ꯅꯉꯣꯟꯗ ꯍꯥꯏꯗꯨꯅ ꯍꯦꯛ ꯀꯠꯈꯤꯕꯒ ꯌꯦꯟꯕꯤ ꯑꯗꯨꯅ ꯐꯗ꯭ꯔꯪ ꯐꯗ꯭ꯔꯪ ꯆꯣꯡꯗꯨꯅ ꯁꯤꯈꯤꯕꯗꯨꯗ ꯕꯤꯄꯤꯜꯅ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯆꯥꯛꯊꯥꯛ ꯄꯤꯕ ꯉꯝꯂꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯕꯨꯁꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯑꯩꯕꯨ ꯐꯗ꯭ꯔ ꯐꯗ꯭ꯔ ꯆꯣꯡꯗꯨꯅ ꯍꯥꯠꯍꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯅ ꯌꯨꯝꯂꯣꯝꯗ ꯆꯪꯉꯛꯂꯤ꯫ ꯃꯊꯪꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗ ꯑꯃꯥꯏꯕ ꯃꯤꯠꯂꯥꯎꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ꯫
Bipilna hek tumthakhibaga ikoi kuiduna nong adumak ngalaklabani masidagidi Bipil amaiba milaugi mayumda lakli matam aduda amaiba milauna kamdore thabak adu pangthokhrabra haiduna hangi matam aduda Bipilna hoi thabak sing adubudi pangthokri tawgadabu aingonda matha saba thabak khara leiri haiduna amaiba milauda hairi matam aduda amaiba milauna kari thabak no haiduna hanglakpada Bipilna maana ngarang kautholiba lai aduna chakthak piyu dana ngarang se hairi matam aduda aina yenbi amabu pikhi madugi matung mahakna mabu loisanba yakhiroi hairamlaka mahak chatkibani mahapu matau karamna loisangadagi haibadu ai ojadagi khangba pami adugi damaka lakcharibani mana asumna chakthak asumni rabadi nukti khudi gi aina yenna sum katle rabadi airi chakkorpa ngamlaroi hairi wafam adu tabada amaya milauna hai nangbu tasingna lairadu loisilagi khalawarane mongondagi karaba kaya ama lohu khodana adom hairakpada Bipilna mongondagi karaba logo lairi oja aingonda yauna mangjaba lakle mahangki chakthak hunba ai ngamloi adom hairakpada milauna nuklaga nahangna panglibasi mahaki khusumansu pidaba chakthak su tamdaba ilem lemna ha lemna yamna lemna nangna thabak sijinna ye sinine nangna karigo matamda migi mayumda thabak su chap matamda paisa piraroi lemna khara tawbiramo haibado hoi haiduna lakhibaga yawkhrabrane adom hairakpada Bipilna aduga khara khetnai makodi khoyum laini kaidamak tai khoidigi chakthak talibano hairi matam aduda milauna hai khoyum lai su sarage hingi kana dese lai du losama pamlabadi ai wafam khara haigi ya lai losilagi hairabani na nahakna mathangi numit ama phawbadi ngaiba tari matam aduda changada polam chayam singadu ai loina ma hairagi hayeng se laklo aduga hayengi mathang hakit asi oina lai do khoyam thoklasi adumna hairakpada Bipilna adu warbadi horen ahing dimaki chakthak hundraga su yagadra hairi matam aduda amai milauna munnang haktang khallaga hangchit nungdang lai khoramba sida mahaki chakthak tamhudaba singado loina ma khongatuna hapkadabani arduga mahakpu lai tainagadabani asumna hairakpadagi hojikti Bipilsu mayum lomda halakle hayeng sodina laklage hairamlaga masigi matung hojikti Bipilna mayum jorokpada milaudo sumangda phamlaga lerami matam aduda Bipil parprap changchilakpaduta milauna phuhogatuna oja maiba ai khurumjari oja sidi maiba oileramini mitang to mi oiramchaine adumna hairakpada milauna mi khudimakse kari kari gumba mahi khara tamluraga maduna chaba yaraktabadagi atopa sinpham amada khona khiba ngaktani amaiba haiba sinphamsi ainasu yana pamjaba thabak amani adubu aige laibakta amaiba oyo haiba tamlamudra male aina amaiba tamluba oja khudimak mokhoisi tha kangdana hektamak sikhi madagi ai amaiba tambaje toklaga mitang tawsu na tamduna ai mayama manga thulakhibani aduga nahana mus karan tasanduna masibu tohangadori oja imata tokpiranu madu ai lankhre haijege laklibani matung naudine ai asukpa thabakse amuk hana tawjadaroi ojana aibu ngakpiyu ojana ne aibu ngakpire haiduna amutari haipiyu fare adudi songi mingna kari kawiba aigi ming yaima kaujai adudi yaima aigi famda nahangna mangarak lale haduna khoramlabadi thabak asigi matangda ai kana amata da haidokdaroi aduga nahak soina ngakpiragi adumna hairakpaduda yaima phunglongna saukhiduna kari lale haiduna haijaba lakdaba phawbada nahangna mangarak khoirammu kakaidana mangarak tilayadana amuk phawbu khoiramloi adumna hairakpaduda Bipilna adu wargana karigi egina kalaklibano laimu odur nongoda hairamdabro mangarak khoirammu haidana adumna hairakpada Bipil laimu palakpaduda ngarang mahangna wakhibado khangning singnuduna saurni bungo ai khoramagase asumna hairaga yaimana Bipilda mangarak ai lale haiduna khoiramki masagi matungdagidi Bipilna fare adudi matung manaudi aigi thabakta ayetba piraklaganu hairaga yaima bu thadokhi yaima karinungdi mitang toba ahiba amaibada mahana karyamna jurubuno haiduna wakhan mawon khallaga mayum lomda halakhi matam madu haukre haujikti Bipilna kauthokluba lai ato loisenbaki matam joraklei matam maduda amaiba milauna
ꯁꯦꯝ ꯁꯥꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯗ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯂꯤ꯫ ꯅꯨꯃꯤꯠꯇꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯠꯂꯥꯎꯅ ꯕꯤꯄꯤꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ, ꯂꯥꯏ ꯇꯩꯅꯕꯒꯤ ꯊꯕꯛꯅꯤ, ꯅꯃꯤꯠ ꯅꯅꯥ ꯆꯣꯏꯒꯅꯨ꯫ ꯀꯔꯤꯒꯨꯝꯕꯗ ꯅꯍꯥꯛꯅ ꯅꯃꯤꯠ ꯅꯅꯥ ꯆꯣꯏꯗꯨꯅ ꯅꯍꯥꯛ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯆꯪꯗ꯭ꯔꯕꯗꯤ ꯅꯍꯥꯛꯄꯨ ꯂꯥꯏ ꯑꯗꯨꯅ ꯁꯣꯏꯗꯅ ꯅꯝꯗꯨꯅ ꯍꯥꯠꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯀꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦꯀꯣ꯫ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯑꯗꯨ ꯍꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯃꯤꯠꯂꯥꯎꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯈꯨꯕꯥꯛ ꯄꯣꯔꯣꯛ ꯈꯨꯗꯨꯅ ꯂꯥꯏ ꯇꯩꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯂꯤ꯫ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯄ ꯑꯃꯗꯤ ꯑꯁꯥꯕ ꯅꯣꯡꯖꯩ ꯁꯤꯠꯂꯛꯄ ꯀꯌꯥ ꯑꯃ ꯇꯧꯔꯛꯄ ꯑꯗꯨꯗ ꯕꯤꯄꯤꯜꯗꯤ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯁꯤꯒꯗꯧꯔꯤꯕꯔꯥ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯨꯗ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯀꯣꯏꯕꯗꯣ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯒ ꯆꯥꯎꯔꯕ ꯃꯩꯔꯤ ꯈꯔꯅꯁꯨ ꯃꯈꯣꯏꯕꯨ ꯍꯥꯏꯕꯗꯤ ꯃꯤꯠꯂꯥꯎ ꯑꯃꯗꯤ ꯕꯤꯄꯤꯜꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯞꯅ ꯃꯩ ꯑꯗꯣ ꯑꯁꯨꯝ ꯆꯥꯛꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯤꯠꯂꯥꯎꯗꯣ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯕꯤꯄꯤꯜ, ꯅꯃꯤꯠ ꯄꯥꯡꯊꯣꯛꯎ꯫ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗ ꯕꯤꯄꯤꯜꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯤꯠꯁꯤꯕꯨ ꯄꯥꯡꯕ ꯅꯠꯇꯕ꯭ꯔꯅꯤ? ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯨꯛ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯆꯤꯛ ꯆꯤꯛꯄ ꯏꯃꯝ ꯃꯝꯕ ꯃꯐꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯠꯂꯥꯎꯅ ꯅꯍꯥꯛꯅ ꯀꯔꯤ ꯎꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯥꯅ ꯎꯕꯁꯤꯡꯗꯣ ꯕꯤꯄꯤꯜꯅꯁꯨ ꯑꯃꯥꯏꯕ ꯃꯤꯠꯂꯥꯎꯗ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯈꯪꯈꯤꯕꯗꯒ ꯑꯃꯥꯏꯕ ꯃꯤꯠꯂꯥꯎꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯃꯩꯊꯪꯗ ꯃꯗꯣ ꯐꯪꯂꯕ ꯃꯥꯜꯂꯤ꯫ ꯌꯦꯇꯨꯝꯒꯨꯝꯕ ꯄꯤꯛꯁꯛ ꯇꯧꯕ ꯌꯦꯇꯨꯝ, ꯄꯤꯟ ꯃꯈꯜ ꯑꯃꯅꯤ, ꯇꯤꯡꯈꯪꯒꯤ ꯃꯈꯜ ꯑꯃꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯠꯂꯥꯎꯅ ꯁꯤ ꯑꯣꯏꯗꯤ ꯌꯥꯏꯗꯅ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯠꯇꯣꯛꯂꯒ ꯇꯤꯡꯈꯪ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯏ ꯇꯩꯅꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯤ꯫ ꯕꯤꯄꯤꯜꯁꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯤ꯫ ꯑꯃꯥꯏꯕ ꯃꯤꯠꯂꯥꯎꯅ ꯇꯥꯏꯅꯕꯤꯕꯗꯒꯤ ꯂꯥꯏ ꯑꯗꯨꯁꯨ ꯂꯩꯈꯥꯏ ꯇꯧꯕꯤꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯤꯄꯤꯜ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯁꯨ ꯃꯥꯅ ꯇꯧꯖꯔꯤꯕ ꯃꯤꯇ꯭ꯔꯪꯒꯤ ꯊꯕꯛ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯊꯪ ꯈꯨꯜ ꯂꯩꯀꯥꯏ ꯆꯠꯇꯨꯅ ꯃꯈꯥ ꯇꯥꯅ ꯁꯦꯟ ꯇꯥꯟꯈꯤ꯫ ꯑꯗꯨꯒ ꯌꯥꯏꯃ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯤꯒꯤ ꯇꯧꯕ ꯊꯕꯛꯇ ꯑꯑꯣ ꯑꯄꯥ ꯁꯥꯗꯨꯅ ꯍꯩꯄꯥ ꯁꯥꯕꯒꯤ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯈꯤꯗ꯭ꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫